ꯅꯨꯡꯁꯤꯕꯒꯤ ꯑꯃꯗꯤ ꯊꯧꯖꯥꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯁꯥꯔꯃꯣꯟ ꯑꯁꯤꯒꯤ ꯍꯤꯔꯝ ꯑꯣꯏꯅ ꯊꯝꯖꯕ ꯑꯗꯨꯗꯤ ꯏꯁꯣꯔꯅ ꯇꯧꯕꯤꯈꯤꯕ ꯑꯆꯧꯕ ꯑꯉꯛꯄ ꯊꯕꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯉꯨ ꯑꯁꯨꯝꯅ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯁꯥꯔꯃꯣꯟ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯈꯔ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯍꯥꯟꯕꯗ ꯈꯔ ꯊꯝꯖꯒꯦ ꯕꯥꯏꯕꯜꯁꯤꯗ ꯑꯗꯥꯝꯒꯤ ꯃꯤꯔꯣꯟ ꯑꯁꯤ ꯌꯥꯎꯔꯤ ꯑꯅꯤꯁꯨꯕ ꯃꯤꯔꯣꯟꯗꯁꯨ ꯌꯥꯎꯔꯤ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕꯗ ꯃꯥꯊꯤꯗ ꯗꯥꯕꯤꯠ ꯑꯃꯁꯨꯡ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯃꯤꯔꯣꯟ ꯑꯗꯨꯒ ꯖꯤꯁꯨꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯂꯨꯛ ꯑꯁꯤꯗ ꯌꯥꯎꯔꯤ ꯖꯤꯁꯨꯒꯤ ꯑꯉꯛꯄ ꯊꯕꯛꯁꯤꯡ ꯒꯣꯁꯄꯦꯜ ꯃꯔꯤꯃꯛꯇ ꯆꯞ ꯃꯥꯟꯅꯅ ꯌꯥꯎꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯄꯤꯇꯔꯅ ꯍꯥꯏꯔꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯣꯛꯇꯨꯅ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯕꯨ ꯅꯧꯊꯣꯛꯍꯟꯒꯅꯤ ꯖꯤꯁꯨꯅ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯂꯛꯂꯒ ꯄꯤꯇꯔꯗ ꯏꯇꯨꯡ ꯏꯜꯂꯨ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯑꯍꯥꯟꯕ ꯎꯅꯕ ꯑꯗꯨꯗꯁꯨ ꯏꯇꯨꯡ ꯏꯜꯂꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯋꯥꯐꯝ ꯑꯃꯠꯇꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯈꯣꯏꯅ ꯇꯥꯕꯁꯦ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯜꯂꯤ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯕꯁꯦ ꯅꯦꯒꯦꯇꯤꯞ ꯊꯣꯠ ꯑꯣꯏꯗꯕꯁꯦ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯕꯝ ꯑꯗꯨꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯤꯑꯣꯏꯕꯅꯗꯤ ꯃꯔꯨꯑꯣꯏꯕ ꯆꯦ ꯆꯥꯡ ꯁꯅꯥ ꯂꯨꯄꯥ ꯂꯣꯀꯔꯗ ꯊꯝꯃꯤ ꯃꯗꯨꯒꯤꯗꯃꯛ ꯁꯦꯜꯁꯨ ꯇꯤꯡꯉꯤ ꯕꯦꯡꯛꯇ ꯄꯤꯕꯅꯤ ꯕꯥꯏꯕꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯗꯕꯁꯦ ꯕꯥꯏꯕꯜ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕꯁꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯄꯨꯛꯅꯤꯡ ꯊꯃꯣꯏꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯄꯥꯎꯔꯧ 4:12 ꯑꯁꯤꯗ ꯍꯥꯏꯕꯁꯦ ꯆꯦꯛꯁꯤꯟꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯉꯥꯛꯇꯨꯅ ꯊꯝꯃꯨ ꯃꯔꯝꯗꯤ ꯃꯗꯨꯗꯒꯤ ꯍꯤꯡꯕꯒꯤ ꯏꯐꯨꯠꯁꯤꯡ ꯆꯦꯟꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯗꯨꯅ ꯉꯥꯛ ꯁꯦꯟꯒꯗꯧꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯇꯧꯕ ꯄꯥꯝꯃꯤ ꯃꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏꯅꯤ ꯍꯛꯆꯥꯡꯁꯤꯒꯤ ꯂꯤꯗꯔ ꯃꯁꯤꯕꯨ ꯆꯤꯡꯂꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤꯅꯤ ꯃꯇꯝ ꯃꯇꯝꯗꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯋꯥ ꯉꯥꯡꯂꯛꯏꯕꯅꯤ ꯑꯗꯨꯅ ꯍꯛꯆꯥꯡ ꯐꯅꯕ ꯈꯛꯇꯒꯤ ꯃꯔꯝꯗ ꯈꯪꯖꯤꯟꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯊꯃꯣꯏ ꯀꯔꯝꯕ ꯄꯨꯛꯅꯤꯡ ꯂꯩꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯐꯩ ꯃꯤ ꯑꯌꯥꯝꯕꯅ ꯊꯋꯥꯏꯗ ꯆꯥꯎꯈꯠꯇꯕꯒꯤ ꯃꯔꯝꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯊꯃꯣꯏꯗ ꯊꯝꯖꯤꯟꯕ ꯃꯥꯒꯤ ꯋꯥꯍꯩꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯃꯍꯨꯠꯇ ꯃꯤꯒꯤ ꯀꯥꯟꯅꯗꯕ ꯑꯔꯦꯝꯕ ꯋꯥꯍꯩ ꯉꯥꯛꯇ ꯊꯃꯣꯏꯗ ꯊꯝꯖꯤꯟꯕꯒꯤꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯤꯡꯅꯁꯪ ꯃꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯛꯇꯨꯅ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯕ ꯃꯤ ꯑꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯀꯣꯂꯤꯡꯗꯣ ꯔꯤꯁꯤꯞ ꯇꯧꯗꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯕꯁꯦ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯁꯤ ꯃꯤ ꯄꯨꯝꯅꯃꯛ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕ ꯅꯥꯗꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯃꯤꯟꯅꯕ ꯌꯥꯕꯗꯤ ꯍꯛꯆꯥꯡ ꯐꯕ ꯍꯥꯏꯕꯁꯦ ꯑꯦꯛꯁꯔꯁꯥꯏꯁ ꯑꯃꯗꯤ ꯑꯐꯕ ꯆꯥꯕ ꯈꯛꯇꯅ ꯅꯠꯇꯦ ꯑꯐꯕ ꯑꯆꯨꯝꯕ ꯊꯃꯣꯏꯗꯒꯤ ꯐꯖꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯐꯒꯗꯕꯅꯤ ꯅꯦꯒꯦꯇꯤꯞ ꯊꯣꯠ ꯍꯥꯏꯕꯁꯤꯗꯤ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯅꯤ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯋꯥꯕꯁꯤꯡꯁꯦ ꯑꯇꯣꯞꯄ ꯃꯤꯗꯒꯤ ꯅꯠꯇꯦ ꯑꯩ ꯏꯁꯥꯃꯛ ꯑꯁꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯃꯤ ꯈꯔꯗꯤ ꯊꯥꯖꯗꯕꯁꯤꯡꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯈꯣꯏꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯃꯁꯛ ꯈꯪꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯃꯥꯕꯨ ꯃꯁꯛ ꯈꯪꯂꯤꯕꯅꯤ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯕꯥꯏꯕꯜꯅ ꯍꯥꯏ ꯌꯥꯝꯅ ꯄꯤꯈꯤꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯧꯒꯦ ꯍꯥꯏꯒꯅꯤ ꯌꯥꯝꯅ ꯄꯤꯈꯤꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯧꯒꯦ ꯍꯥꯏꯒꯅꯦꯅ ꯍꯥꯏꯕꯅꯤ ꯏꯞꯅ ꯍꯩꯗꯣ ꯆꯥꯗꯨꯅ ꯄꯥꯞ ꯇꯧꯕꯗꯨꯗ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯑꯗꯥꯝꯅ ꯍꯩꯗꯣ ꯆꯥꯔꯨꯕꯗꯒꯤ ꯃꯈꯣꯏ ꯐꯤ ꯁꯦꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯄꯤꯈꯤꯕ ꯑꯗꯨꯗꯒꯤ ꯂꯧꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯔꯕꯅꯤ ꯑꯗꯥꯝꯅꯗꯤ ꯅꯪꯅ ꯄꯤꯕ ꯅꯨꯄꯤꯁꯤꯅ ꯍꯩꯁꯦ ꯄꯤꯖꯕꯅꯤ ꯍꯥꯏꯅ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯗ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯊꯪꯗꯅ ꯏꯞꯄꯨ ꯃꯍꯥꯛꯅ ꯃꯔꯥꯜ ꯁꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯃꯁꯤꯒꯤ ꯃꯔꯥꯜ ꯁꯤꯕꯒꯤ ꯍꯩꯅꯕꯤꯁꯦ ꯊꯥꯗꯣꯛꯁꯤ ꯑꯗꯥꯝꯅꯗꯤ ꯃꯥꯅ ꯇꯧꯕ ꯄꯥꯞꯇꯣ ꯏꯞꯇ ꯇꯥꯏꯅꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄꯥꯞꯇꯣ ꯃꯍꯥꯛ ꯃꯁꯥꯅ ꯄꯨꯖꯈꯤꯕꯅꯤ ꯃꯔꯨꯞꯁꯤꯡ ꯑꯩꯈꯣꯏ ꯕ꯭ꯂꯦꯝ ꯒꯦꯝ ꯁꯥꯟꯅꯕ ꯇꯣꯛꯂꯁꯤ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩꯅ ꯃꯦꯟꯇꯦꯜꯂꯤ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯁꯤ ꯂꯥꯏꯁꯣꯟ ꯏꯁꯩ ꯅꯝꯕꯔ 63 ꯄꯗ 11 ꯌꯦꯡꯃꯤꯟꯅꯁꯤ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯇꯧꯈꯤꯕ ꯑꯆꯧꯕ ꯊꯕꯛꯁꯤꯡꯗꯣ
nanaina ningsingjagani haukiba matamda ibungona tawkiba angakpa singdu kawjaroi tamina khraba asingba shastragi wahi singasi khoi mayamgi mathakta ibungona borpina biba oisanu amen arup sing aikoina khangi laisoli se ase David Suyawna miyoi manga tarukna ibani haiba atubu laisole number 33 pada tarama thoesida David na wafam ani khak hairi madudi ibungo nahaki thabak sing ado ningsingani aduga haukiba matamda tawkiba angakpa thabak sing do kawjaroi masina tagli afaba achumba wafam sing da ikhogi pukning thamba se yamna maru oiba ikhogi ithaudangni ikhogi pukning wakhal se isordagi lapthoklaga English ta garbage haibadi kanadaba aremba wafam singda laikre haibase aikoi mi ayambana masi khangba ngamdaba yauri bani garbage haibadi aigi pukning wakhal bu modhanba gossip kanadaba wafam mayam da changduna thawai sontha liba warem mayam ngangba sini aikoi masen amana amagi phattaba ngangnaba warem ngangnaba se तारिगे मतमदा अखोइना कया लुना खल्लुद्रबसु मतम खरगी तुंगदा nganna khiba ta khiba wafam da amuk ningsing lakpadadi pukningda अखोइदा थबक तौरकप यावरिबनी अदुन अखोइ मसेन ngangnaba amadi tariba wase yamna chekshin ningaini ataba mida sonthaningai oiba yabani imung manungda su yengsi mama mapa oiba singna toina khanaradi uriba tariba macha sing soiba yawriba sini फत्तब सिंबु उदनब तादनब अखोइ चेक्सिनसी ईश्वरना पामदब वाफम नत्रग थबक्तदी अखोइसु पामदब अमदि यानिंगदब फोंदोकप ngamgadabani हाइबसिनी मतम बुंबद वाहिना थनबा अमसुंग थागतपगी पुकनिंगद लैदुना अथेमबगी थबक पुंगनमकपु मायोकनदुना ngakthokpa ngamnaba hotnasi aduna kanadaba aremba amangba wafam singadudi amangba fattaba mapu adugi mafamda hankisanu madu magi oisanu pungning wakhal amadi thawai bu sithanba yaba migi miwa amadi aigi awa ana kaya bu ningsing dona punchin hingdana ba chection si aduna sam number 77 gi 11 sida nangi achau ba thabak sing do ningsing gani madu sing do haido kani haina haibani ayuk tum horakpada aigi mapu ibungo gi thabak sing do haidoksi khudamoina ibungo nahangna sarga amasung prithvi si sembi bani nangi wahina hairi abraham na chahi cham surakanda macha nupa pibiki mausina angangba samudrabu ani thokna khaidokhi elijah na haijabada sargadai mai haitharakhi daniel bu nongsagi makonda langsinbada karisu tawkhide shadrak mesak abednego bu mainungda langsinbada nahakna kanbiki nangi wahina hairi hezekiah na haijabada chahi 35 hen punsi hanki samsan na pap tawduna awaba khangbu matam aduda sumhakna pungning hongduna haijaba matam aduda nahakna tabiki Nahak aigi ishorni nangi matik mangal chawsano haidona ibungo bo ikona thagachi thawai asengba lengtharakpa matam aduda su sebok singna mapu ibungo gi achauba thabak singa do haidoktuna thagatki maduda mi singna bor phangki bani nang aina achumba afaba pukning du khallagadi phattaba kanadaba singdu lawsil loi ibungo gi thabak singdo ningsingani madu singdu haidokani khanduna asiguma healthy thought singa do punchida lawsil lagadi अखोइना निंगसिंगदबदी पुकनिंगना लौसिनबसे मसी अइगी अपामबनी शैतानगी गार्बेज सिंग नत्रगा थवाई असेंगबना उहल्लिबा थबक सिंग अदुदा करमबनो नंग अइना लौसिनगदबसे मदु अइ अपामबनी मपु इबुंगोगी थबक सिंगदुता निंगसिंगलगदी मदु सिंगदुता चिन हाइदोकलगदी अइगी दमक्ता कानबा अफबा पांगल फंगबा ngakta ओइगनी Marup sing, akhoi khuding maki punchi dasu ishorna tawbikhiba angakpa thabak mayam ama leiribani madu sing ado akhoi su ningsing si madu sing da akhoi chinna haidok si masi mapu ibungona akhoi dagi pamjabani Bible na hairi chahi humutra manga surabada Abraham da ishorna macha nupa pibigani haiki adubu magi nupi saragi nawphamdi shikraba gumlaba oibani Matamaduda Abraham da angang pokba ngambagi pangaldi leirami maramdi Ismail pokhi adubu saradi hanubi haibadu oirabani adu moinamak chahi marfutara surakanda sara mironki ngasi karigumba ikhoigi irakta Abraham na magi nauna phangjaba macha nupa do puduna lakladi nasunu para haina ikhon hangnagani adubu mahagnadi ichanupani haini masi karamna no haina maun hangdurabadi mapu ibungona ni haina Abraham na khuplakani
aduna ishwargi tawba ngamba thabak se taibang kanana su khangba ngamde miyoi bagi wakhalgi wang madani lamba phanglaroi da magi thabak ni aikhoina khangi abraham gi macha gi maming ishak kawi masigi ming ase sarana yamna thaja da ba mawong da nok paduda mapu ibungona thonbi khiba ming ni mapu ibungona abraham ga wari sanabaduda mathang chahida nahang na chanupa ama pokani haina haibadu tabada sarana thaja da badagi nokhi maduda mapu ibungona nang noklibra sarana nokti hai maduda mapu ibungona angang dugi ming ishak kaugani haiki ishak haibadi nok haibani thaja da badagi nokpa natra thaja badagi nahang nokani haina haikibani kari kari gumba matamdadi pukning waman bagi maramna paw sandokpa oja singna thawai yauna thawai gi mapan na kanna sandokpa du tarabasu thaja bangamdi karamna awabasi kokani khallaga asum waraga leibani mapu ibungona masisu khangbani ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯍꯥꯛꯅ ꯎꯔꯤꯕꯅꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯕ꯭ꯔꯥꯍꯝ ꯁꯥꯔꯥꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤꯗꯃꯛ ꯃꯆꯥ ꯄꯣꯛꯄ ꯍꯥꯏꯕꯗꯨꯗ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯇꯧꯕꯁꯦ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯧꯕꯅꯤ ꯍꯥꯏꯅ ꯊꯥꯖꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯗꯨ ꯑꯣꯏꯊꯣꯛꯍꯟꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯐꯩ ꯂꯥꯖꯔꯅ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯈꯤꯕꯗꯣ ꯃꯤꯁꯤꯡꯅ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯖꯤꯁꯨꯅ ꯃꯁꯤꯗ ꯎꯠꯄꯁꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯊꯥꯖꯅꯕꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯑꯩ ꯂꯩ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯏꯁꯥꯛꯄꯨ ꯀꯠꯊꯣꯛꯅꯅꯕ ꯑꯕ꯭ꯔꯥꯍꯥꯝꯗ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛ ꯍꯔꯥꯎꯅ ꯌꯥꯈꯤ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯃꯇꯝꯗ ꯃꯆꯥ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣꯅ ꯄꯤꯕꯤꯕꯅꯤ ꯃꯁꯤ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯤ ꯃꯍꯥꯛꯅ ꯀꯥꯎꯗꯦ ꯑꯗꯨꯅ ꯏꯁꯥꯛꯄꯨ ꯍꯥꯠꯂꯕꯁꯨ ꯏꯕꯨꯡꯉꯣꯅ ꯀꯔꯤꯅꯣ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯕ꯭ꯔꯥꯍꯥꯝꯅ ꯊꯥꯖꯩ ꯑꯕ꯭ꯔꯥꯍꯥꯝꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗꯣ ꯅꯤꯡꯁꯤꯡꯕꯒꯤ ꯃꯔꯝꯅ ꯃꯥꯒꯤ ꯐ꯭ꯌꯨꯆꯔ ꯃꯥꯒꯤ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯕꯨ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯈꯤꯕꯅꯤ ꯏꯕꯨꯡꯉꯣꯅ ꯑꯁꯤꯕꯕꯨ ꯍꯤꯡꯒꯠꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯊꯥꯖꯈꯤꯕꯅꯤ ꯃꯔꯨꯞꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯁꯤꯕꯕꯨ ꯍꯤꯡꯒꯠꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯈꯨꯗꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯕ꯭ꯔꯥꯍꯥꯝꯒꯤꯗꯃꯛꯇꯗꯤ ꯃꯗꯨ ꯂꯩꯔꯝꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯊꯥꯖꯈꯤ ꯃꯁꯤꯅꯤ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯍꯧꯈ꯭ꯔꯕ ꯑꯉꯛꯄꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯕꯅ ꯂꯥꯛꯀꯗꯕ ꯃꯇꯝꯒꯤꯗꯃꯛ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯕ ꯉꯝꯈꯤꯕꯅꯤ ꯗꯥꯕꯤꯗꯅꯁꯨ ꯃꯥꯒꯤ ꯌꯥꯎꯁꯤꯡꯕꯨ ꯀꯔꯝꯅ ꯀꯩ ꯅꯣꯡꯁꯥꯒꯤ ꯃꯆꯤꯟꯗꯒꯤ ꯀꯜꯂꯤ ꯍꯥꯏꯕꯗꯣ ꯈꯪꯕꯒꯤ ꯃꯔꯝꯅ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯒꯣꯂꯤꯌꯠꯀ ꯂꯥꯟꯊꯦꯡꯅꯈꯤ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯇꯧꯕꯤꯈ꯭ꯔꯕ ꯑꯆꯧꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯀꯥꯎꯊꯣꯛꯇꯕꯁꯦ ꯃꯗු ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯅ ꯏꯕ꯭ꯔꯤꯌꯥ ꯄꯟꯗꯨꯞ ꯑꯅꯤꯒꯤ ꯄꯗ 12 ꯑꯁꯤꯗ ꯌꯦꯡꯁꯤ ꯏꯕ꯭ꯔꯤꯌꯥ ꯄꯟꯗꯨꯞ 2 ꯄꯗ 12 ꯇꯥꯁꯤ ꯃꯁꯤꯗ ꯍꯥꯏꯕꯁꯤ ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯃꯤꯡꯕꯨ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯐꯣꯡꯖꯒꯅꯤ ꯁꯤꯡꯂꯨꯞ ꯇꯤꯟꯕꯒꯤ ꯃꯌꯥꯏꯗ ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕ ꯏꯁꯩ ꯁꯛꯆꯒꯅꯤ ꯑꯁꯤꯅꯤ ꯑꯗꯨꯅ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯤ ꯅꯣꯠꯕꯨꯛ ꯑꯃꯃꯝ ꯊꯝꯗꯨꯅ ꯃꯗꯨꯗ ꯗꯦꯠꯀ ꯂꯣꯏꯅꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯈꯤꯕ ꯑꯉꯛꯄ ꯑꯆꯧ ꯑꯆꯧꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯏꯁꯤꯟꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯇꯨꯡꯗ ꯃꯗꯨ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯊꯥꯒꯠꯀꯅꯤ ꯅꯍꯥꯛ ꯑꯩꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯀꯅꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯀꯥꯟꯅꯗꯕ ꯑꯔꯦꯝꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯕꯗꯤ ꯁꯥꯎꯅꯈꯤꯕ ꯄꯦꯟꯗꯕꯁꯤꯡ ꯈꯠꯅꯈꯤꯕ ꯆꯩꯅꯈꯤꯕ ꯑꯗꯨꯗꯤ ꯉꯝꯂꯤꯕ ꯃꯈꯩ ꯅꯤꯡꯁꯤꯡꯗꯅꯕ ꯍꯣꯠꯅꯁꯤ ꯖꯣꯁꯨꯋꯥ ꯄꯟꯗꯨꯞ ꯑꯃꯒꯤ ꯄꯗ 9 ꯑꯗꯨꯗ ꯀꯔꯤ ꯍꯥꯏ ꯖꯣꯁꯨꯋꯥ ꯄꯟꯗꯨꯞ ꯑꯃꯒꯤ ꯄꯗ 9 ꯁꯤꯗ ꯍꯥꯏꯕꯁꯤ ꯌꯦꯡꯕꯤꯌꯨ ꯅꯈꯣꯏꯅ ꯄꯨꯅꯦꯝꯖꯕ ꯃꯇꯝꯗ ꯄꯨꯌꯥ ꯄꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯁꯤꯗ ꯍꯥꯏꯕꯁꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯃꯛꯇ ꯃꯁꯤꯕꯨ ꯄꯥꯗꯨꯅ ꯃꯁꯤꯗ ꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯀꯥꯏꯗꯅ ꯏꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯁꯤ ꯇꯧꯔꯕꯇꯗ ꯅꯈꯣꯏ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯗꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯄꯥꯝꯕꯁꯦ ꯃꯁꯤꯅꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯂꯕꯗꯤ ꯁꯩꯇꯥꯟꯅ ꯑꯇꯣꯞꯄ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯛꯀꯅꯤ ꯃꯍꯥꯛꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯈꯤꯅꯤ ꯅꯨꯡꯁꯤꯗꯕ ꯐꯠꯇꯕ ꯉꯥꯛꯇ ꯎꯍꯟꯒꯅꯤ ꯃꯤꯒꯤ ꯃꯄꯨꯡ ꯐꯥꯗꯕ ꯑꯁꯣꯏꯕ ꯉꯥꯛꯇ ꯑꯩꯈꯣꯏꯗ ꯎꯍꯟꯒꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯈꯛꯇꯗ ꯅꯤꯡꯁꯤꯡꯒꯗꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯋꯥꯍꯩꯁꯦ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯃꯛꯇ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯗꯤ ꯌꯥꯊꯪ ꯅꯤꯡꯁꯤꯡꯗ꯭ꯔꯒꯗꯤ ꯄꯥꯁꯇꯔꯗꯒꯤ ꯍꯧꯔꯒ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯃꯔꯥꯜ ꯁꯤꯕ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯗꯕꯒꯨꯝꯅ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯗ ꯎꯍꯟꯒꯅꯤ ꯅꯦꯒꯦꯇꯤꯚ ꯊꯣꯠ ꯉꯥꯛꯇ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯄꯤꯁꯤꯜꯂꯛꯀꯅꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯑꯁꯣꯟꯕ ꯑꯃꯃꯝ ꯂꯩ
mapung phaba aphaba mi khakta khallaga tinage haina khallagadi nahak nongmadi itomta ngairaba ngaitom taba punchi oigani haibase masi ekhoi khangsi ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯑꯔꯥꯟꯕ ꯌꯥꯎꯗ꯭ꯔꯕ ꯃꯄꯨꯡ ꯐꯥꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯄꯥ ꯑꯃꯅ ꯍꯦ ꯑꯐꯕ ꯒꯨꯔꯨ ꯍꯥꯏꯕꯗ ꯖꯤꯁꯨꯅ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯐꯕ ꯍꯥꯏꯔꯤꯕꯅꯣ ꯑꯐꯕꯗꯤ ꯑꯃꯈꯛꯇꯅꯤ ꯑꯐꯕꯗꯤ ꯑꯃꯈꯛꯇꯅꯤ ꯁꯔꯒꯗ ꯂꯩꯔꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯈꯛꯇꯅꯤ ꯍꯥꯏꯈꯤ ꯃꯄꯨꯡ ꯐꯥꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯕꯁꯨ ꯃꯄꯨꯡ ꯐꯥꯕꯗꯨ ꯑꯩꯅꯤ ꯍꯥꯏꯅ ꯍꯥꯏꯍꯟꯈꯤꯗꯦ ꯄꯥꯄꯤꯁꯤꯡꯅꯗꯤ ꯖꯤꯁꯨꯕꯨ ꯐꯪꯖꯈꯤ ꯑꯗꯨꯕꯨ ꯃꯤꯕꯨ ꯋꯥꯌꯦꯟꯕꯁꯤꯡꯕꯨꯗꯤ धर्म चेंब साजबसिंबुदी जीशुना चैखी मखोइना प्रभुबु मसक खंखिदे खंगलबसु मखोइना लौसिनखिदे इसा इसागी अरानबदी हाइदोकनदबनी मियोइबदी मीगी अरानबतनी हाइदोकनबसे अदुननी मागी वहाइसिंबु चेक्सिन ngaउ हाइना हारिबसे मपु इबुंगना पोथाबा नुमित ngaउ हाइबगी मरमदी अइखोइगी दमक मपु इबुंगना करी करी तौबिखि हाइबदो निंगसिंगनबनी अब्राहमना मचानुपा हालु हाइबा याखिबगी मरमदी हनुरा थंगदा मचा पीबीबा ngamba इबुंगोदुना अमुक हिंगतहनबा ngami हाइबा थाजखिबनी दाविद मपु इबुंगना गोलियतपु हातनबा थाबदुदा दाविदना याखिबगी मरमदी सा कैदगी कनबीबा ngamba इबुंगोदुना गोलियतगिसु अइबु कनबीगनी अइबु कनबीबा ngami हाइबासे माना थाजखिबनी अनोबा वालेपनबदसु तल्लमसुंग दरखा महिदो अइबु निंगसिंगनबा मसि चाव थाउ हाइना जिसुना हारि असुमना अइगी हक्चांगबु मचेत ताना थुगाइखि हारि अइखोइदा मपु इबुंगना मसि मयामसे निंगसिंगु हाइबगी मरमदी मागी वाहै मागी याथंगसिंग दो निंगसिंगलगदी शैतानगी लालोंग अमत्ता अइखोइदा चंगलु हाइबा खंगबगिनी अइखोइगी मितसिना कानादबदा मीगी फत्तबा असोनबा मपुंग फादबा उरिबा अदुगा ईश्वरना पामदबा थबक हाइबदी मीबु वायननिंगबगी मीबु वायननिंगबा पोकपगी मरमदी मागी याथंग मतुंग इना चत्तबा अहिंग नुंगथिल अनिमक्ता मदुबु निंगसिंगदबगिनी मपु इबुंगबु मतम पुंबदा निंगसिंगलगदी पुंसीदा चौखटपा अमदी माइपाकपा ओइगनी हाना बाइबलना हाइरि मसिनी रियल हेल्थ तसेंगना पुंगनिंग वखल अमदी हक्चांग फबा हाइबदो मसिनी अरोइबदा अमुका हन्ना अइना हंजनिंगी अइखोइना अयाम्बा मतमदा निंगसिंगबदु करिनो अइगी प्रॉब्लम अवा अना निंगसिंगबा अदुगा अमुक महाकना कोकपीगनीदा खन्ना अमुक खरा इंथाबा असुम खल्लगा इसाबु वहनजरिब्रा जोकर अमगी वारी अमा मतांग असिदा निंगसिंगजगे जोकर अमाना मीसिंगदा जोक अमा ताहल्ले मयाम कन्ना नोकमिनै चप मानबा जोक अदो अहुम मरिरग हंजिन ताहल्ली मीसिंगदो तपना बोरिंग चुदुना लोसिल्लकपददी मयाम अदो तुमिन्ना लैखि कनासु नोखिदे मदुदा जोकर अदुना हाय जोक अमा हंजिन ताबदा नखोइ नोकनिंगदे अदुबु प्रॉब्लम अमाबु हंजिन निंगसिंगलगा नखोइना करिगि वाबनो हायना हंखि तसेंगबदी अइखोइगी पुंसीदा प्रॉब्लम लेते आई इसामक्से अइगी प्रॉब्लम नि हायना अइना मतांग असिदा थमजनिंगबनी हॉस्पिटल नत्रगा नर्सिंग होम अमदा विजिट तौरु रबदी प्रॉब्लम अवा अना हाइबसे करिनो हाइबदो मदुदा चटलगा अनाबसिंदु उरगा मखोइना खांगलेबा अवाबसिंदो उरगा मदुदा खंगनी मीसिंदो येंगलुरबदी अइगी प्रॉब्लम अमत्ता लेते हायना खनगनी अइंगोंदा कांगना चिकपदो ताना थिल्ले हायना खनबगुंबनी अइखोइना थेंगनरिबा अवा अना असिदी इमुंग मनुंग नत्रगा सिंगलुपता नुंगाइनदबा वारौनबा मदुसिंगदो खल्लगा डिप्रेशन ओइगदोबा नत्ते सेल थुम खर चिनबगी मदुदा अइखोना पुंगनिंग वागदोबा नत्ते अइसे मपु इबुंगोना खंदोकपिरबा मागी मचा ओइरिबा महाकना नुंगसिबिरिबा मियोइनी अदुगुंबा मियोइनी हायना खनबसिदा अइखोइ हराउसी मीना यानबा मीना थागतनबा हिंगदबा नत्ते जिसुगी दमक हिंगदबनी जिसुगा लोइनना धर्म चेनबगी फिजोल सेतुना सर्गदा लैमिनबगी वाखलदुदा हराउगदबनी मरुपसिंग पुकनिंग वाखल लाकपा कानादबा पुमनमक हुंदोकलगा इबुंगोगी वाहै मागी याथंग खक्तबु निंगसिंगनबा अइखोइ होनसी जोहान पंदुब अहुमगी पदा तरातरुक असे अइखोइ पुमनमकना निंगसिंगी मसी अइखोइ पुमनमकना चिनफा पुरी अदुबु कोलोसिया पंदुब अहुमगी पद तरातरुक असिसु अइखोइ निंगसिंगसी मसीदा हाइरि ख्रिस्टगी वादुना नखोइगी नुंगदा मरांग कायना लैबिसनु लौसिंग पुमनमकना अमना अमबु तंबीदुना अमसु वारकपीदुना धर्म इसै थागतपा इसै अमसुंग थवाइगी ओइबा इसै थौजानगा लोइनना नखोइगी थमोइ नुंगदा ईश्वरगी मफमदा सकु मरुपसिंग जोहान पंदुब अहुमगी
tara taruk khakta nattana Colosia pandub ahumgi tara taruk masida hariba ishorgi wahi singase masibu ayuk nungthil numidang dasu ningsingduna chekshinna ngaknaba ikhoi hotnasi maduda ikhoi pukning wakhal nungaiba ingthaba harauba mai pakpa amasung chawkhatpadu oigadoribani tamina khraba haidok chakraba ishorgi wahi singase ikhoi mayamgi mathakta ibungona nahonana bor pinabiba oirasanu amen.